ngasi numida waram phong khiba towan towan ba manipuri sifong singdiga masum thokiba thawdo wathok singdigi maru oibe I pauk sing khonga saraga Manipur top channel gi maikedi myamna thamjagi anbada Joint Action Committee Against the Brutal Murder of Sri Athuan Abonmegi ngasi September gi tang kungamanga sida press handout ama thulei myam kari haibano haibitu myam yengminasi anba point da The Inquiry Committee Chairman Shri K. Radheshyam Singha IG Intelligence negligence, inefficiency and ineffectiveness oibigi security labs tamha replace tawba haiba ma aduga Minister N Birena press conference September gi tang kungamari da phungdokhiba singdu action da visible action da translate tawba haiba ma aduga GAC na Pung nifuga nipan gi Blockade National Highway kungamapan amasung kuntraga taret haibadi September kitang kun ngataret ki midnight dagina September kitang kun ngamapan midnight phawba 48 hours ultimatum oina pangthokpa haibama dugo mari suba point dana September kitang kun ngamapan gi midnight dagina September kitang kun gi midnight phawba Manipur pumba statewide 24 hours total shutdown haiba JSC media cell lukuyet piduna thadurakpa press handout sina makata na supali Makasa tharakpuna topa maruiba pau khrana Imphal dagi Tamenglong da thomjin khiba masing yamlaba combined force ki kangbu ngasi Tamenglong gi tungan ba mafam tarukta combing operation chathakre haiba pau musu report tawri Zeriangrong community gi lusingba ama oiramba Athuan abon maibu nongmaina kaptuna tamthiba mihat khiba miyoising phana baki damakta Tamenglong da ngarang dagi hauna masing yamlaba security forcing thomjinduna Tamenglong gi tungan ba mafam kya da park sana combing operation chathaba hokre pauksi esina phangba pau gi matung inadi ngarang nungthil dagi hauna Manipur police ki ADGP LO Asitos IG zone 1K Zayenta railway gi SP oibatana tana special commando gi ASP SARS Puriba Krishna Tombi Tamenglong district ki ASP SDPO special commando police ki OC Bibek nifuga mari suba Assam Rifles ki CA na singba saurakna security personnel sam henbana ngarang Tamenglong da thomjinduna numidang pung nipan taba matamda Tamenglong district ki headquarter da thungki afaba makhal gi khusu khulai kya loinariba security personnel singna Athuan abon mai hat pada sienaba arm organization natragana arm gang gi miyoi sing asi phana bagi damakta intelligence ki pawle yumpham oiraga ngarang Tamenglong district headquarter da thomjin khibane masing yamlaba combined force ki kambu sina Tamenglong district headquarter de hek thungbaga miat pasing adugi khungul liba hokki hairi maru oina masing yamlaba combined force ki kambu sina Nahan Athuan abon maibu kidnap tawduna pukiba mafam amadi Tamenglong district headquarter gi mafam taruk romda combing operation chathaki maru oina Tamenglong gi da tamai fawba kilometer nifuga manga gi mafam singdasu combing operation chathaki combing operation chathaki ba mafam singdi Dailong Somaram Panglong Kabonam amadi halaga hundulamba Athuan abon mai gi puknapam masengnu hairiba khulasini hauju fawba Hoidopa mi phami pulakhide haina combined force asida saruk yariba masin chatpa police officer amana pausi asiga wari sanabada phongdoroki haina supale hauji combined force ki kangbu Tamenglong da laidiba school sing stadium Navodaya school manga MRG camp ASP reserve Tamenglong na leiba mafam singda leifam oiri makata na thibu humbagi thabak sathaki gane haidi amaromda ngarang Imphal dagi Tamenglong da sangsin kiba combined force ki kangbu sina Tamenglong tamai singi sarukta leiba Purning singi singkhong da Kabonam da IM gi camp ama leiba haiba khangbadigi combing operation chathana ba honabada state home department gi maikedi tawdana ba khangalakibani combined force ki kambu handokhi haibadu sumdabani adugumba amata tawkhiba leite haina combined force adugi lusingba ama oiriba IG zone 1 gi thawpuriba ke Zayenta na phungdokre so haidi atopa paw amana September kunga tarete gi jiri lambi da liba gari driver sing steering thadokpagi khongjang sangsinga dori Manipur gi lifeline oiriba national highway kuntraga taret Imphal jiri lambi asi ka hena phatabadagi gari sathok sasin tawbudu khudong thiba kaya mayoknare maduna phatriba lambi gi saruk singasi Manipur lengana semjin bidrabadi lakadoriba September
kunga taret ki ayuk pung taret tagi gari driver singna steering thadokpagi khongjang changsinabagi warep laure haide hen supali wafam asi all Jiribam Road Transport and Drivers Union gi maikaidigi NSIDCL amadi Manipur lengaki maphamda driver singi maikaidigi khangan khibani haidi Jiri lambigi phataba mafam sing asi semjinbinaba Manipur lenga amasum NSIDCL gi mafamda kyarak han haijarabasuk ngasi phawba lambi sembidana leirakpa asidagi gari driver singna steering thadokpagi phirep asi lawrakpani hainasu all Jiribam Road Transport Drivers Union gi General Secretary oina thaupuriba N Manitona phongdorakli atopa paw amana su satnariba KNF ki kadar mari fare ngarang numidang pung nipan makhairom taba matamda kunthraga nipan suba Assam Rifles amadi Kangpokpi District Police ki Additional ASP Elona Lusingba Combined Force na Hauzuk Manipur Laingaka Suspension of Operations Su Satnariba Koke National Friend KNF ki kadar mari Kangpokpi District ki Gopingbung Village Manak ki Jungle digi phare hain spouse na phongdorakli atopa pawa mana duty de soklaba BDF ani de sel gi tengbang pikre Impal West District BDF Welfare Association and District asida laidiba BDF personnel singna duty tawbada sokpa natragana siba na ba tholakpa matamda tengbang pibigi saru ama oina haukiba August thada Traffic Police Impal West mathau toriba BDF personnel ani aso apan thokiba duda ngasi sel gi mating pikre haina supali atopa pawa mana mayang Impal sariba District Hospital 2022 gi December mamang saba lusinduna miyamna sinagani Robindro lagliba kumjaying lisingani ga kungani thogi December thagi mamang mayang Impal da hauzik saba gi thabak sathariba Impal West District ki District Hospital saba lusinduna miyamna sinagani haina mayang Impal AC gi MLA su odiba Deputy Speaker K Robindro na phongdokre wapam asi AC gi manung sanba samusang Santipur da leba Samusang Santipur Youth Club ki kunngamapan suba mapok kumon thauram da phongdokibani thauram aduda Robindro hai mayang Impal da lupa crore humfuga manga changna nauna sariba hospital asina loisilakpada maikei songi miyamna ana layengi lamda thengnariba khudong chaba kya ko hanma ngamlagani loinana state asida COVID-19 gi pandemic asina maram oiraga haukiba sahi ama makhairom asi state asigi sokha thorangi thabak tawbada apan bakya oiduna lakli haina pausna supali pausi lusilakpoina to bakantena ngandang mayamna thamjaramge dukan amasum kaithel phambising irang haurakre Indo-Myanmar border town oriba More da yumlo na ba leba mo oriba Myanmar gi Myanmar Nepal sing More town gi area sing da lalon iti ki thabak tawrak pana maram moiraga More gi locality sing gi lalon iti ki thabak kaya da soksilakpa amang makya lerakpadigi More town manung da lalon iti kaya tawduna leidiba dukan phamliba posa yoliba More gi miyamna hawraktuna yengsinbina ba lenga ki mari leinaba sing da wakat se pisna ba sem sakre loinana Moreda lairiba community khudima ki lusing ba sing da su wakat se pisinkhre wakat se du More bazar lalon itiki thabak tawriba More gi miyamna haunaduna gate number 2 line fauna ba lakpada More police station gi additional ASP na More police station mamang da thaki tungda wari sanaraba matung amuk halanki thaudu odu Myanmar gi miyoi singna yoliba pot ki mamal gi Indo-Myanmar border town More gi miyamna yoliba pot ki mamal ga manadabana maram oiraga More gi miyamna yoliba mamal si tharakpa amadi sendong kya leraktabadagi khongthang asi sangsilakpani haina More gi miyamna su phongdorakhi haina pausina palli duga mya hojiko ni pausi matang ase luisinjarage pathok sagi brasoi ki balan ki yaur si miyamna ngakpigani matam gi maroi be i pausing leptana miyamda update pijaraki haina su channel sigi maikei digi thamjari and thank you